Thasigi Taramari the Saina Institute of Medical Sciences, Sims ki Ojanupi Yauna, Makoi Marina Chataki Batawangadu, Nupi Kunaibu Chitabane, Numit Adu the Chenari Bamio sing Chapchaba Angi Cheirak Fanghanbiyu Haina, Kakwalam Daivung Lerak Machinda, Mafamadugi Tongantongan Nupi Lup sing, Maira Pibia Madimu Manungi Mio singna, Wakan Mifam Chatakray. Mifam Aduda, Todok Aduda, Tamna Chenari Bamio sing Matakta, Hosik Fauba Exan Amata, Lokatabaka, Hiramasi Matang, Dalengasin Ahen Bamiding Changbiu Hibaniching, Wafam sing Pongdok Naki. Mifam adu da victim gi machena paumi sing da phongdorakpada hairiba thodok asi hana pre-plan tawraga tokhankiba thodok amu oigani thodok adu gi matang da ngarang media da chenari ba sims ki md gi machanupina phongdokhiba wafam aran bane chenba thilakpa numit adu da machanupi wai tomthinganbi masamak yauraki maduda victim gi phone mangkhre haina phone pirakhidabagi maram hanglubada khangde haiduna chelaga kona thangda mobile phone adu pirakpani maduna takpade thodok adu da tomthinganbi masasu chenei takpane institute ki oiba picnic sin khiba leite lanai chat kiba oigani haina institute ki maikai degi phongdok khiba dusu institute apunba chenadabadi yai adubu hairibo oza praben masamakte picnic adu sinbada saruk yake haibagi khudam lei haike amarom da chele haiduna thilakpa da phone ahanba amadi sel pirakpagi maram karigino chele masana yai haiduna lana sandokna bohona bagi mahutta chenaba sin kiba plan adu munna yengduna chapchana mara lairaba miyoi sing Matik Chaba Cheirak Fanghanbiyu Haina makata ke tungda miyamna rally ama chatuna thongju esi ge male thongam Biswajit ki yumda thomjinduna mara laiba miyoi Matik Chaba Cheirak Fanghanbiyu haiba davi sing tawki